ꯄꯣꯠꯆꯥ ꯇꯧ ꯅꯨꯃꯤꯠꯅꯤꯅ ꯉꯁꯤꯁꯦ ꯍꯩ ꯆꯥꯒꯦ ꯍꯩꯁꯦ ꯌꯦꯡꯉꯨꯀꯣ ꯃꯁꯤꯗꯩꯁꯤꯗꯗꯤ ꯍꯩꯅꯧ ꯐꯪꯉꯦꯕꯀꯣ ꯍꯩꯅꯧꯁꯦ ꯉꯟꯇꯥ ꯐꯪꯉꯦꯕ ꯍꯩꯅꯧ ꯆꯈꯥꯏꯔꯅꯤ ꯍꯩꯅꯧ ꯃꯀꯨ ꯈꯣꯛꯊꯔ ꯁꯣꯏꯖꯔꯒꯦ ꯑꯗꯒꯤ ꯍꯩꯀꯨ ꯑꯣꯏꯗꯅꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏꯒꯤ ꯈꯣꯡꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯆꯥꯎꯕ ꯍꯩꯀꯨ ꯑꯁꯤꯅ ꯍꯩꯀꯨ ꯈꯣꯡꯕꯤ ꯆꯥꯎ ꯑꯗꯨ ꯇꯥꯗꯣꯏꯅꯦ ꯃꯣꯏꯁꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯍꯩꯀꯨꯗꯤ ꯄꯤꯛꯇꯨ ꯄꯤꯛꯇꯨ ꯄꯤꯛꯑꯦꯅ ꯃꯣꯏ ꯍꯩꯀꯨꯗꯤ ꯆꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏ ꯃꯆꯥꯗ ꯈꯣꯡꯕꯤ ꯖꯥꯎ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯁꯤ ꯍꯩꯀꯨ ꯈꯣꯡꯕꯤ ꯖꯥꯎ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯩ ꯍꯩꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯈꯪꯉꯒꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩ ꯎꯠꯂꯛꯀꯦ ꯑꯩꯗꯤ ꯈꯪꯗꯦ ꯍꯩꯅꯦꯕꯁꯦ ꯍꯩ ꯁꯤ ꯍꯩꯁꯦ ꯀꯩ ꯍꯩꯅꯣ ꯈꯪꯗꯦꯕ ꯁꯤꯁꯦ ꯆꯥꯕꯗꯤ ꯁꯤꯟꯗꯦꯕ ꯆꯝꯂꯞ ꯆꯝꯂꯞ ꯇꯧꯔꯒꯀꯣ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯦ ꯇꯛꯈꯥꯏꯒꯗꯕ ꯃꯩ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯒꯤ ꯃꯣꯔꯣꯛꯀ ꯊꯦꯠꯂꯦ ꯏꯃꯩꯃ ꯄꯨꯂꯞ ꯇꯣꯠꯁꯟꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯍꯩꯕꯨ ꯆꯥ ꯌꯥꯅꯕ ꯁꯦꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯪꯈ꯭ꯔꯦ ꯍꯩ ꯄꯨꯁꯜꯂꯒ ꯃꯥꯅ ꯁꯦꯝꯃꯝꯃꯤ ꯉꯥꯛꯇꯅꯤꯀꯣ ꯁꯦ ꯊꯨꯝ ꯆꯐꯨ ꯆꯤꯅꯤ ꯆꯐꯨ ꯑꯗꯒꯤ ꯈꯣꯟ ꯌꯥꯎꯔꯝꯃꯦ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯑꯋꯥꯕ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯤꯗꯩꯁꯤꯗꯀꯣ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯆꯥꯅꯕ ꯉꯥꯏꯕꯗ ꯋꯥꯔꯕ ꯌꯦꯡꯉꯨ ꯃꯦꯜꯂꯛꯄ ꯂꯣꯏꯕ ꯉꯥꯏꯕꯗ ꯋꯥꯔꯕ ꯑꯉꯥꯡꯅꯤ ꯁꯤꯅ ꯅꯨꯡꯁꯤ ꯋꯥꯈꯟꯗ ꯉꯥꯎꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩ ꯎꯔꯦꯗꯅ ꯁꯦ ꯎꯔꯦꯗꯅ ꯍꯩ ꯀꯩꯔꯛꯇꯩꯗꯨꯕꯣ ꯐꯩꯖꯨꯞ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯁꯦꯠꯂꯝꯃꯤꯍꯦ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯁꯦꯠꯂꯝꯃꯤ ꯁꯤ ꯉꯥꯎꯔꯕꯅꯦ ꯁꯤ ꯏꯚꯦꯟ ꯆꯠꯂꯨꯕꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯜꯂꯛꯄ ꯑꯗꯨꯅ ꯑꯌꯨꯛꯁꯤꯗ ꯄꯨꯡꯉꯩ ꯇꯨꯝꯃꯤꯅꯤ ꯇꯧꯔꯤꯁꯦ ꯅꯨꯡꯗꯥꯡ ꯂꯥꯏ ꯁꯥꯕꯤꯅꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯩꯅꯧ ꯆꯥꯊꯔꯛꯀꯦ ꯆꯥꯔꯣ ꯍꯥꯎꯕ꯭ꯔꯦꯡꯒꯦ ꯆꯥꯊꯔꯛꯑꯦꯡꯒꯦ ꯌꯦꯡꯒꯦ ꯀꯝꯕ ꯍꯩꯀꯨ ꯈꯣꯡꯕꯤ ꯖꯥꯎ ꯍꯥꯟꯅ ꯆꯥꯔꯕ ꯈꯣꯡꯕꯤ ꯖꯥꯎ ꯅꯝꯃꯦ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯃꯦ ꯑꯁ ꯍꯥꯎꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏꯗꯤ ꯇꯨꯝꯃꯒ ꯉꯥꯏꯕ ꯑꯉꯥꯡꯅꯦ ꯑꯁ ꯍꯩꯅꯧ ꯍꯥꯟꯅ ꯑꯩꯗꯤ ꯍꯩꯅꯧ ꯍꯥꯟꯅ ꯇꯧꯒꯦ ꯊꯨꯝ ꯅꯝꯃꯦ ꯃꯣꯔꯣꯛ ꯅꯝꯃꯦ ꯑꯗꯒꯤ ꯌꯥ ꯀꯨꯝꯃꯦ hãy xe cho học lên kìa xe kìa nhau cũng đấy nó giàu thiên bạc sang cái này mà nè quay nè thấy chặt thật lắm bạc ơi ôi 야, 비디 하오리 시디, 비디 잘 찍거든 비디잖아. 하오라. 에이, 하오리. tumlok nắm mà trái không ngò. Tumlok nắm mà ấy hay nấu thì sáng không thể xíu cha ra đi, xíu cha là cái gì đấy. hay nấu thì sáng không mới được. Thấy không ngậm mắng rồi. Ya có cùng nè xe gì hò ở đâu làm thật không nhỉ mai cái đó là video đó mà đuôi lắm mẹ mấy nhau nữa cái một cái thà không nhỉ 시간이 싸고 쌀이 정말 bằng càng này ơi sao cái ỏ đấy mới ta rồi đấy mang thôi đấy thì bị thua là sẽ lại càng gì đó bye bye